Akasvani Imphal, Ketrimayum Chitrabhanu na pau pazari ahan badamaru eba pau. Kendrigi Griha Mantri Mangalsana Savapati Oduna, Manipur Hosi Oriba Priva Masigi Matangda Awang Wataki Mipam Amangasi, New Delhi da Pangtokre. Kulumdo Suba the Great June Uprising Unity Day Listing and Kunmari Hang Imphal the Pangtong Nabama Pungpana Sem Saba Loire. Sarkar gi pre-primary oza lobi tabak thorom punamak sarkar na semba awang wataki committee amani yingsil lagani. Pradhan Mantri Kisan Samman Nidhi gi 33 shuba instrument hayang Uttar Pradesh ke Varanasi da Pradhan Mantri Narendra Modi ne yenthokani amasung nongchu Bengal da ngasi rail gari ani thengjinabagi thodok ta sikiba migi masing mapan sure yangkhain asu opan nangle. Kendra ki Griha Mantri Mangalsana Savapati Oduna Manipur da hozi oriba pribam asigi matang da awang wathaki mipam amangasi New Delhi da pangtok tuna khanakre mipam aduda Kendra ki Home Secretary Ajay Bhala, Intelligence Bureau ki Chief Tapan Deka, Army ki Chief General Manoj Pandey, Manipur ki Security Advisor Kuldeep Singh, Chief Secretary DCP amadi Lanmi ki mukok thongbu sing yauna ati official sing su saruk yakhi. Kendra ki Griha Mantri Mangalsana Savapati Oduna Jammu amasung Kashmir ki oriba security ki fibam amasung Amarnath Jatra ki sem sariba asigi matangda Hokiba Nomaji Nimita Mipam Mama Pangtokre. Kolomdo Suba the Great June Uprising Unity Day Listing and Kunmari Hayang Imphal da Pangtok Naba Mapung Pana Sem Saba Loire. Kolomdo Suba the Great June Uprising Unity Day Listing and Kunmari gi Observation Committee na Sinduna Mapung Oiba Ningsing Thorom Imphal gi Kekrupata Leiba Athoba Singin Ningsing Khubam da Pangtokani. Englishing and Amagi June Terani Panda Manipur gi Miyamna Apun basaktam amadi ngangkoi kaiba yaru haina horokiba miyangi achobo ihoda laikhidraba athoba sing adubu ningsing duna thorom asi chei khudingi pangtokna lakli thorom asi ge saruk amu oina hayeng Imphal gi rims amasung Jenims ki blood bank sing da lemna idan tawbige thorom sing su pangtokani hairi Manipur da nongna thorokliba irang asig matang da awang bathaki mifam amangasi India block na sinina Imphal gi Congress bhavan da pangthokre mifam adu da Congress losing Sri Okram Ibobi CWC gi member Sri Gai Khangam ina Manipur Lok Sabha gi MP Dr Angomcha Bimol Akojum amasung MPCC gi President K Mega Chandra chingba saruk yakhi Mukhyamantri Nongthomam Birena Luching Nasru Sri Govindaji Temple Board Imphal gi mifam ase pangthokre mifam adu da Laisang asigi sango sakapagi matang da khanai ne nakhi loinana laisang asigi irona na chaliba aikhogi nat ki chanabi sing punna yukhat minabagi wafam su thamki maduki tingda Mukhyamantri na laisang asida miyangi amasung raja asigi yafa nuaina bagi damak isoda thongi jakhi Manipur yona malengi ate mapang kya da musmal singi senglaba kumai Idul Azha ngasi pangthokli kumai asna lakpada raja asigi musmal singna khundaba mafam singda taruba fizol set chaduna dharmagi mari nelaba lining la sol sing pangthokpa chamin thakmina ba leitala re singda khudol tambana thorom asigi mapungoi basaktam oiri Amoram da New Delhi gi Jama Masjid Fatehpuri amasung Sahid Alaki Laikrompam singda Idul Azha ga mari lena namusama singna namaz sonki thorom aduda imam singna leba asigi miyam na nungsi janan amadi amat oina leminana ba appeal tawri Amoram da kumai asiga mari lena na leba asigi Rashtrapati Draupadi Murmu Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi yauna ati luchingba kana yafa pausal pirakli paugi marak thatna atemba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layeng bada khudong chaba vizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal Digini Manipur Sarkar gi Education S Vivaki Makhada Samagra Shiksha Manipur gi contract basis ta pre-primary oza lising macha Manipur lobagi thabak thorum punama Sarkar na semba awang wathaki committee amani yingsilagani Education S ke director L Nandakumar na thopa cherol amana hai oza lobagi thabak asi committee asina mapung phana yingsil baloidiba phawba lepigani Amorom da Biva asigi joint secretary da thopa cherol amada hai hiramasi gi matang da miyam na pirakpa mot sing Sarkar na taram na okli masing mohta hingsa gi thodo sing makhata na ton bidena basu marile na basing da
appeal tori beba asina mahirusing amadi rise asigi miyam gi damakta aphaba khongthang kaya makhata na tawhigeni haibigi thajaba su phongdorakli Manipur Sarkar ne pre-primary ozal Loba matamda matik chana training tawdaba candidate sing lawna na honare haibagi wahawda yaningtaba phongdok aduna desam thomi loop ahum phajing kibabugi mayokta desam thobal na ngasi thobal bazar da khongjang chansingkhre khongjang adugi saruk amu oina Manipur Sarkar gi education minister commissioner amasung director gi mitam sing mei thaki khongjang aduda saruk yakiba desam thobal gi general secretary hai khongjang chansingki ba mahiro ahum phajing ki adu athubada thador karkatabani Special Assistance to State for Capital Investment SASCI gi makhada power plate thaduna semba kakching sumak lekai kaitel pareng amasung kakching wairi punsi parengi lambi ngasi jila asigi MLA mayang number Rameswar na miyam da khusina khre MLA Rameswar na haila kaduri bachehi asigi manungda palel shora amasung irengbam yauna jila asigi lambi punamak sem lagani mangna makhata na hai kakching texam road asi PMJSY gi makhada leiba lambi ni lambi asi semna na ba budget kaithokna leirabani lambi asi athuba matamda semba hauna na ba mari lena ba mantri ga unaduna wari sanare jila asigi lambi sing semba da natana ati chakho thorange thabak sing su makhata na paikani haina MLA na phongdorakli Jerimam Zila gi Ningsing Khulda Leba Community Health Center gi Chief Medical Officer gi Miyeng Makhada Relief Camp Sing da Lady ba Miyoi Sing gi Oiba Medical Camp amangasi Bidyanagar Multipurpose Post Complex ta pangthokre Chief Medical Officer TS Varan hai handak tholi ba Jiribang gi laibak thiba thodok asiga mari lenena Medical Camp asi pangthokpani Zila asi gi ate Relief Camp Sing da su asigumba Medical Camp Sing mamangda pangthoktuna Miyoi ka da kana ba pikre mangna hai ngasi pangthok charibasina it kamari leinana suti su oiba adugi matakta doctor sing su OPD phamdaba aduna suti jigi chance lawraga poina paidi inmate yamna leiba sigi Vidyanagar Indoor Stadium da hangiba sigi relief camp sida koi health camp amaka pangthok chari da koina yauri si surgery gi yauri anesthesiology gi yauri orthopedist gi yauri medicine gi yauri ayamba leina jing cover tawba yaba specialty di surabra haina khanjai adugi mathakta layeng bal lower ba matung da anaba singsi apung mayas da tholaga hidak singsi khoi lemna dum supply tawjari aduga relief camp chi khoi almost every day dum chasai aduga moigi hida langta wat pasing da khoi dum pisai Medical Camp asida hospital asigin nauna lakpa specialist doctor singna makhan kya kya gi line chathaki amadi mathau taba test kya sutta honki Manipurda matanga chunaba mongda ngayok naba hona bada media na loriba thokdang ki matangda nongmogi oiba media workshop amangasi Bishnupur Zilla gi thanga da leiba manda island pangthokre Editors Guild of Manipur Nasimba Thorum atuda saru yakiba fisheries ki director Ais Balkrishnan hai raza asita tangai fadana changba ngap gi pothok sing gi chang wat padigi mapandagi nga sing pusalakpani masi thenana ba hona bada raja asida nga marang kaina puthokpagi tangai fadaba lei masida media na achowa thodang loduna miyam bu hena khangan bangam gani mahangna hai adai amrom da Loktak Lake square kilometer chani marfu tare pak chawba Loktak Lake se asimasu leiri aduga Manipur gi wetland se amuk 6.8% of the total land mass se masimana constitute taweba adu aikoi Loktak Lake si phajana sijanarbra nga marang kaina puthokna gi damakta wata padana ba koi sijanarbra haibududi achauba question mark ama koi mangda taran lei akoi ngaligai matamda Loktak ki dagi puthokpa nga kaktana Manipur awat pa leiram banate mapandagi nga mabu pusila banate Ngasigi thorum adu da saru yakiba amjugi president Bijoy Kaksing tabam na hai raja asida mahusa digi fanglakpa nga makhal sing nomo gi mangtharakle masina maram oiraga lamdam asigi miyamna hariba nga makhal sing asidigi phangba hakchangda machiweba machal sing phangba ngamjre loinana mapalam digi puslakpa nga sing asina aikhogi semi londasu chawna akaiba pire workshop aduda technical session amadi field visit sing yauna raisa asida ngagi awapaleriba sing asile henena bagi matangda akhangai singna khanenai nakhi thorum aduda senior journalist AMUB Editors Guild of Manipur gi president Khogendra Khomdra Manipur Hill Journalists Union gi president Peter Adani DIPR gi deputy director L Asok Kumar na chingba miyo singna saruk yakhi Plastic Waste Collection and Management gi matangda nomoi oiba training program amangasi Indian Red Cross Society Manipur State Branch ki officer pangthokre thorum asi Indian Red Cross Society Manipur State Branch amasung CCDU PhD Manipur ga khusum naduna pangthokpani thorum atuda IRCS ki Chairman Narendra Ningombam na hai
ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯦꯛ ꯂꯣꯏꯔꯒ ꯂꯪꯊꯣꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕꯗꯁꯨ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯒꯅꯤ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯦꯗꯦꯗ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯑꯦꯗꯦꯗ ꯀꯣꯂꯦꯖꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯑꯣꯖꯥ ꯑꯣꯏꯕꯤꯗꯅꯕ ꯈꯪꯍꯜꯂꯛꯂꯤ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯑꯁꯤꯗ ꯄꯨꯔꯤꯕ ꯑꯣꯖꯥ ꯈꯔꯅ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯔꯤ ꯁꯤꯡꯖꯃꯩ ꯀꯥꯡꯈꯨꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯤꯕ ꯑꯍꯥꯟꯕ ꯀꯛꯆꯤꯡ ꯇꯥꯕꯝ ꯀꯨꯟꯖꯕꯤ ꯁꯔꯃ ꯃꯦꯃꯣꯔꯤꯌꯦꯜ ꯂꯤग ꯀꯝ ꯅꯣꯛ ꯑꯥꯎꯠ ꯀꯦꯟꯗ꯭ꯔ ꯋꯥꯏꯁ ꯀꯥꯎꯟ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯉꯁꯤꯒꯤ ꯃꯦꯆꯇ ꯅꯝꯕꯣꯜ ꯀꯥꯡꯈꯨ ꯂꯥꯛꯇꯕꯗꯒꯤ ꯑꯣꯏꯅꯥꯝ ꯀꯥꯡꯈꯨꯅ ꯋꯥꯛ ꯑꯣꯚꯔ ꯐꯪꯈ꯭ꯔꯦ ꯄꯥꯎꯒꯤ ꯃꯔꯛꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯗꯣꯝ ꯑꯅꯣꯛ ꯇꯥꯡꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯍꯧꯗꯣꯛꯆꯔꯤ ꯁꯔꯃ ꯑꯣꯞꯇꯤꯀꯦꯜꯁ ꯕꯤꯇꯤ ꯔꯣꯗ ꯏꯝꯐꯥꯜꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯦꯟꯁ ꯈꯛꯇꯃꯛ ꯂꯩꯒꯗꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯏꯁꯥꯒꯤ ꯃꯤꯠꯀ ꯆꯥꯟꯅꯕ ꯐꯥꯏꯕꯔ ꯂꯦꯟꯁ ꯑꯃ ꯂꯩꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯐ꯭ꯔꯦꯝ ꯑꯃ ꯐ꯭ꯔꯤꯗ ꯑꯣꯐꯔ ꯄꯤꯖꯒꯅꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯁꯔꯃ ꯑꯣꯞꯇꯤꯀꯦꯜꯁ ꯑꯣꯄꯣꯖꯤꯠ ꯖꯣꯟꯁꯇꯣꯟ ꯁ꯭ꯀꯨꯜ BT ꯔꯣꯗ ꯏꯝꯐꯥꯜ आकाशवाणी इम्फाल की पाउक ताबीरी प्रधानमंत्री नरेंद्र मोदी ने प्रधानमंत्री किसान सम्मान निधि की मखादा लुपा कोटी लिसिंग कुन की सेंफम ओगेदबा 33 इंस्टॉलमेंट हयिंग उत्तर प्रदेश के वाराणसी दा थादोकलगनी हारिब इंस्टॉलमेंट असि लोमी कोटी 9 लाख कुन तरुक्ता डायरेक्ट बेनिफिट ट्रांसफर की खुथांगदा यंथोकलगनी पीएम किसान स्कीम असिना ममांगदसु लोमी इमुंग कोटी 13 दा कानाबा फंगनबा लेख्रबनी हयिंग पांगथोकदोरिबा थोरम असिदा प्रधानमंत्री ना सेल्फ हेल्प ग्रुप सिंग यावबा नुपी लिसिंग कुंथ्रारोम दसु सर्टिफिकेट यंथोकनी प्रधानमंत्री नरेंद्र मोदी हयिंग अमसुंग हंगचित उत्तर प्रदेश अमसुंग बिहार दा चकनी मागी खोंगचित असिदा बिहार दा हंदक तंदौना साबा नालंदा यूनिवर्सिटी सु संगागनी नोंचु बंगाल की न्यू जलपाईगुड़ी स्टेशन मयादा ngasi ayuk रेलगाड़ी अनि थेंजिनबदा सिखिबा मिगी मसिंग 9 सुरे यांखैना असोपन नंगले न्यू दिल्ली दा पाउमिसिंग उनबा अमदा रेलवे बोर्ड की चेयरमैन अमसुंग CEO जया बर्मा ना हाय मी कनबगी थबक मपुंग फाना चथकी मांगना हाय थौदो अदुदा मिय यांखै रोम असोक अपन नंखी अगतला सियोडाल लंबी की रेलवे स्टेशन पुनमकता हेल्थ डेस्क सिंग हांगदोक्तुना थमले रेलवेज की पाउनाई पोचे पुबा ट्रेन अमगा वेस्ट बेंगल दा लेबन न्यू जलपाईगुड़ी स्टेशन मनाक्ता थेंगाइनबदगी खुदोंथिबा थौदो असि थोखिबनी पोचे पुबा ट्रेन असिना पिरिबा सिग्नल अदु हेंदोक्तुना कजंगजुंगा एक्सप्रेस की मनिंग थंगबा सरुक्ता थेंजिनखिबनी थौदोक असि थोखरबा मतुंगदा रेलगाड़ी 9 हेना अतोप लंबी सिंगदा थैदोक्तुना चलहनखी रेलवेज मंत्री अश्विनी वैष्णवना दार्जिलिंग जिला की ट्रेन एक्सचेंज थोकपा मफम सिंग अदुदा हक्थेनेना चतुने यंगसिंखी लेखिद्रबा मियोइसिंगी इमुंग मनुंगदा लुपा लाख 13 का हेना सोकपा मियोइसिंगदना लुपा लाख 2.5 खरा सोकपा मियोइसिंगदना लुपा 2.5 की सेनफम पीरगनी हाइना लौथोखरे प्रधानमंत्री नरेंद्र मोदी ने थौदो असिगा मरी लेना प्राइम मिनिस्टर नेशनल रिलीफ फंड की लेखिद्रबा मियोइसिंगी इमुंग मनुंगदा लुपा लाख 2 एक्सग्रेशिया ओइना पीरगनी अमसुंग असोकपन नंगलबा मियोइसिंगना लुपा 2.5 पीगनी हाइना लौथोखरे राष्ट्रपति द्रौपदी मुर्मुना सु थौदो असिगा मरी लेना अवाबा फोंदोरकले डॉक्यूमेंट्री शॉर्ट फिक्शन अमसुंग एनिमेशन फिल्म सिंगी 35 सुबा मुंबई इंटरनेशनल फिल्म फेस्टिवल हौजी मुंबई दे चथरी ngasi humni chanba nimita my father inside out yauna ate film ke utkhi film gi matang dasu panel discussion amasu pangthokhi Delhi da thokleba ising fangdabi awaba asiga mari lenena BJP na Aam Aadmi Party ki luchingba Delhi सरकार की मायक खोंजंग संगसिंखरे पामिसिंग उनबदा दिल्ली की बीजेपी प्रेसिडेंट हाई दिल्ली सरकार ने इसिंगी अवाबा थेंगरिबा असमुसुंग ब्लैक मार्केटिंग तौरिबसिंग असि यंगसिनबा ngamdre खोंजंग अदुदा दिल्ली लोक सभा MP सिंग अमसुंग बीजेपी की लुचिंगबसिंगना प्ले कार्ड पाइदुना खोंजंग संगसिंखि हौजिक अरोइबदा मरोइबा पाव अमुक हना केंद्र की गृह मंत्री अमित शाह ने सभापति ओदुना मणिपुर दा हौजिक ओरिबा पिबम असिगे मतंगदा अवांग मथाकी मिफम अमंगसी न्यू दिल्ली दा पांगथोखरे Kolomdo suba the Great June Uprising Unity Delhi Singani Kunmari hang Imphal da pangthongna ba mapung phana sem saba loire Sarkar gi pre primary oza logwe thabuk thorom punnamak sarkar na semba awang batha ki committee amani yengsilagani प्रधानमंत्री किसान सम्मान निधि की 33 शुबा इंस्टॉलमेंट हयंग उत्तर प्रदेश के वाराणसी दा प्रधानमंत्री नरेंद्र मोदी ने यंथोकनी अमसुंग नोंचु बंगाल ngasi रेलगाड़ी अनि थेंजिनबई थौदोक ता सिखिबा मी की मसिंग 9 सुरे यांखैना असो ओपन नंगले पावलोइजरी